ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯒꯦ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕꯒꯤ ꯊꯥꯕꯤꯔꯛꯄꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯨꯅꯁꯨ ꯁꯨꯝ ꯐꯣꯡꯗꯣꯔꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯒꯁꯨ ꯃꯁꯤ ꯀꯥꯟꯅꯒꯗꯧ ꯃꯥꯜꯂꯦꯅ ꯈꯨꯠꯁꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯃꯈꯣꯏꯗ ꯔꯤꯖꯜꯠ ꯄꯤꯕ ꯃꯇꯝꯗ ꯌꯥꯝ ꯆꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯑꯣꯏꯅꯁꯨ ꯃꯤꯠꯃꯥꯏ ꯈꯔꯗ ꯑꯣꯏꯁꯨ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯨꯠꯁꯥꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯈꯨꯠꯁꯥ 5 ꯄꯥꯜꯂꯁꯦ ꯈꯨꯕꯤ ꯈꯨꯗꯣꯝꯕꯤ ꯈꯨꯌꯥꯏ ꯈꯨꯅꯤꯡꯊꯧ ꯈꯨꯅꯥꯎꯕꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯈꯨꯠꯁꯥ 5ꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯃꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯐꯣꯡꯗꯣꯛꯑꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯊꯝꯖꯒꯗꯧꯔꯤꯕꯁꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯃꯥ ꯏꯄꯥ ꯑꯍꯜ ꯂꯃꯟ ꯑꯕꯣꯛ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯈꯨꯠ ꯊꯦꯛꯇꯅ ꯃꯈꯣꯟ ꯊꯣꯛꯍꯜꯂꯤꯅ ꯇꯣꯛ ꯇꯣꯛ ꯂꯥꯎꯅ ꯊꯦꯛꯄꯤꯗꯣ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯨꯠ ꯊꯦꯛꯀꯅꯨ ꯐꯠꯇꯦ ꯈꯨꯠ ꯊꯦꯛꯀꯅꯨ ꯐꯠꯇꯦꯅꯦ ꯇꯧꯒꯅꯨꯅꯦ ꯀꯥꯏꯅ ꯍꯥꯏꯅꯩꯗꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯔꯤꯖꯜꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯐꯠꯇꯦꯗꯤ ꯍꯥꯏꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯌꯥꯝꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯄꯁꯦ ꯊꯦꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯥ ꯊꯦꯛꯄꯁꯦ ꯃꯈꯨꯠꯇ ꯃꯥꯒꯤ ꯐꯤꯒꯔꯁꯦ ꯃꯑꯣꯡ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯞ ꯇꯥꯗꯕ ꯃꯈꯨꯠ ꯄꯩꯕ ꯇꯥꯡ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦꯕ ꯑꯗꯨꯅ ꯃꯈꯨꯠ ꯃꯁꯥꯁꯦ ꯃꯑꯣꯡꯁꯦ ꯇꯥꯗ꯭ꯔꯒꯗꯤ ꯐꯖꯗꯦꯗꯅꯀꯣ ꯌꯦꯡꯕꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯡ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯃꯈꯨꯠꯁꯦ ꯇꯥꯡꯒ ꯊꯤꯔꯒꯗꯤ ꯐꯖꯕ ꯑꯣꯏꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯅꯔꯤꯕꯅꯤ ꯈꯨꯠꯁꯥꯁꯤꯡꯁꯦ ꯀꯨꯟꯗꯣ ꯂꯩ ꯂꯦꯡꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯐꯖꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯚꯤꯗꯤꯑꯣꯗꯣ ꯐꯖꯕ ꯋꯥꯠꯂꯤꯗꯅ ꯐꯣꯇꯣꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯑꯗꯣ ꯈꯨꯠꯁꯥꯁꯦ ꯐꯖꯔꯒꯗꯤ ꯃꯑꯣꯡ ꯇꯥꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏ ꯇꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕ ꯃꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯨꯠꯁꯥꯁꯤꯡꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯋꯦꯕ ꯈꯨꯠꯁꯥ ꯃꯑꯣꯡ ꯃꯇꯧꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯒꯤ ꯐꯣꯜ ꯄꯤꯔꯤꯕ ꯃꯩꯗꯗꯤ ꯄꯥꯜ ꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯈꯨꯠꯁꯥꯁꯤꯡꯁꯦ ꯊꯦꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒꯗꯤ ꯃꯥꯒꯤ ꯇꯥꯡꯁꯦ ꯆꯥꯎꯊꯣꯛꯄ ꯃꯔꯝꯅ ꯃꯈꯨꯠꯁꯤꯡꯁꯦ ꯄꯩꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯅꯦꯕ ꯑꯗꯨꯒꯤ ꯔꯤꯖꯜ ꯐꯠꯇꯕ ꯔꯤꯖꯜ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠ ꯇꯥꯡ ꯆꯥꯎꯊꯣꯛꯍꯟꯗꯅ ꯈꯣꯠꯇꯅ ꯄꯩꯍꯜꯂꯤꯕꯁꯦ ꯃꯁꯤ ꯄꯥꯜ ꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯐꯠꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯑꯩꯍꯥꯛꯅ ꯈꯨꯠꯁꯥ 5ꯁꯤꯡꯒꯤ ꯃꯇꯥꯡ ꯂꯧꯈꯠꯆꯔꯛꯑꯒꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯈꯨꯕꯤꯁꯦ ꯆꯞ ꯇꯤꯡꯅ ꯄꯥꯟꯕ ꯃꯔꯨ ꯂꯨꯛꯅ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦ ꯄꯩꯕ ꯈꯣꯠꯄ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯨꯛꯆꯦꯜ ꯅꯧꯕ ꯑꯃꯁꯨꯡ ꯅꯣꯂꯨꯛꯄ ꯑꯣꯏꯒꯅꯤꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯇꯥꯟꯕ ꯇꯧꯒꯟꯗꯦꯕ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯄꯥꯝꯕ ꯃꯤꯄꯛ ꯃꯤꯋꯥꯏ ꯐꯒꯟꯕ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯄꯥꯝꯒꯟꯕ ꯃꯈꯨꯠ ꯃꯁꯥ ꯍꯩꯒꯟꯕ ꯁꯤꯡꯒꯟꯕ ꯑꯃꯁꯨꯡ ꯃꯍꯩ ꯃꯁꯤꯡꯗ ꯆꯪꯈꯣꯟꯕ ꯑꯣꯏ ꯍꯥꯏꯗꯅ ꯄꯤꯔꯝꯃꯦꯕ ꯈꯨꯕꯤ ꯃꯔꯨ ꯂꯨꯛꯅ ꯄꯥꯟꯕ ꯆꯞ ꯇꯤꯡꯅ ꯄꯥꯟꯕ ꯅꯤꯡꯊꯤꯖꯅ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤꯅꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯥꯒꯤ ꯈꯨꯕꯤꯁꯦ ꯈꯔ ꯇꯦꯟꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯤ ꯈꯨꯠꯁꯥꯃꯛꯇꯒꯤ ꯌꯥꯝ ꯇꯦꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯇꯥꯔꯗꯤ ꯃꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯀꯌꯥ ꯍꯩꯉꯝ ꯁꯤꯡꯉꯝꯗꯕ ꯑꯣꯏꯒꯅꯦꯕ ꯅꯪ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯔꯣꯅꯦ ꯅꯪ ꯑꯗꯨ ꯍꯧꯔꯣꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯣꯅꯦ ꯅꯪ ꯑꯗꯨ ꯆꯠꯂꯨꯔꯣꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯀꯌꯥ ꯇꯧꯅꯤꯡꯗꯕ ꯊꯕꯛꯁꯦ ꯍꯧ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯥꯏꯗꯤ ꯃꯊꯨꯟ ꯂꯨꯝꯃꯤ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦꯕ ꯈꯨꯕꯤ ꯇꯦꯟꯕꯁꯤꯡꯁꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯕꯛꯁꯦ ꯍꯧꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯜꯒꯤ ꯒꯥꯔꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯗꯗꯤ ꯌꯥꯝ ꯋꯥꯕ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯁꯤ ꯑꯉꯝ ꯑꯔꯥꯏꯗꯤ ꯀꯌా ꯈꯪꯒꯟꯗꯕ ꯑꯣꯏꯒꯅꯦꯕ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨꯒꯤ ꯐꯣꯜ ꯑꯣꯏꯅ ꯐꯠꯇꯕ ꯂꯥꯛꯀꯗꯕ ꯃꯉꯣꯟꯗ ꯑꯁꯣꯛꯄ ꯂꯥꯛꯀꯗꯕ ꯂꯩꯔꯒꯁꯨ ꯃꯋꯥ ꯂꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯂꯩꯒꯅꯦꯕ ꯀꯤꯕ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯈꯨꯕꯤ ꯑꯁꯦ ꯂꯣꯡꯊꯣꯛꯑꯒ ꯄꯥꯟꯕ ꯍꯥꯏꯕꯗꯤ ꯇꯦꯛꯊꯣꯛꯅ ꯄꯥꯟꯕ ꯃꯅꯤꯡꯂꯣꯝꯗ ꯈꯔ ꯇꯦꯛꯊꯣꯛꯄ ꯈꯨꯕꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯩꯀꯣ ꯃꯁꯤꯒꯤ ꯐꯣꯜꯁꯤꯃꯗꯤ ꯈꯔ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯨꯝꯁꯨ ꯆꯨꯝꯕꯅꯤꯀꯣ ꯍꯥꯏꯔꯤꯕ ꯈꯨꯕꯤ ꯂꯣꯡꯊꯣꯛꯑꯒ ꯄꯥꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯦ ꯃꯕꯨꯛ ꯈꯣꯏꯕ ꯅꯥꯄꯟ ꯆꯥꯎꯕ ꯅꯥꯄꯟ ꯀꯥꯕ ꯃꯉꯛ ꯀꯟꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯁꯨ ꯀꯌꯥ ꯐꯕ ꯑꯣꯏꯒꯟꯗꯕ ꯃꯥꯅ ꯇꯧꯕꯅ ꯃꯐꯔꯦ खनबा अदुगा मीबु थागत याम हईबा मीबु मबुक फनबा हेरी कोन याम हईबा हाबदि महाकि थबा माना यानबगि दमकता मीदु माना सुम्बा हाइतारे अदुगुम खरा हईबा अदुगुम मियोय अमा ओइगदोरिबनि मितेक मिरौ फगल्ली तौगल्ली अदुगा हुट फेसुट खर तौगल्लेबा माना हाइरबो पोत याद्रबा माजे अदुम सावरनि मीदुदा फेट फेट लाव हाइतारे अदुगुम मी ओइगल्लेबा खुबी लोंथोगा पानबा हाइतारे मनिंगलोंद खर लोंथोकना पानबा खुबी अदुम लैबनि अदुगी फोलने अनिसुबाइन लौखत चरिबिजना खुदोंबि
ꯈꯨꯗꯣꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯝꯇꯛ ꯇꯧꯔꯕ ꯈꯔ ꯁꯥꯡꯂꯞ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯍꯥꯛꯁꯤ ꯃꯌꯥꯝ ꯃꯔꯛ ꯇꯤꯟꯕꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯕ ꯃꯌꯥꯝ ꯃꯔꯛ ꯄꯨꯟꯕ ꯃꯇꯝꯗ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯅꯤꯕ ꯍꯥꯏꯗꯤ ꯃꯍꯥꯛꯅ ꯉꯥꯡꯕ ꯋꯥ ꯃꯤꯅ ꯇꯥꯅꯤꯡꯕ ꯑꯣꯏꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥ ꯃꯤꯅ ꯏꯟꯒꯅꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯝꯕꯤ ꯁꯥꯡꯉꯒ ꯃꯇꯣꯡꯒ ꯇꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯣꯝꯕꯤꯁꯦ ꯃꯁꯤꯅ ꯈꯔ ꯇꯦꯜꯂꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯇꯦꯟꯕ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯍꯥꯛꯁꯦ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯜꯂꯒꯁꯨ ꯂꯤꯗꯔꯁꯤꯞ ꯑꯣꯏꯅꯗꯤ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯣꯝꯕꯤꯁꯤꯅ ꯈꯔ ꯄꯩꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯍꯥꯛꯁꯤ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯊꯧꯔꯝꯗ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯅꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯥ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯈꯔ ꯑꯗꯨꯝ ꯃꯉꯣꯟꯗ ꯂꯩꯒꯅꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯈꯨꯗꯣꯝꯕꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯈꯨꯠꯌꯥꯏꯁꯦ ꯌꯥꯝ ꯁꯥꯡꯅ ꯃꯑꯣꯡ ꯇꯥꯅ ꯆꯞ ꯇꯤꯡꯅ ꯂꯩꯔꯒꯗꯤ ꯃꯍꯥꯛꯁꯦ ꯃꯔꯥꯏꯕꯛ ꯐꯕ ꯃꯤ ꯑꯣꯏꯒꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯗꯒꯤ ꯀꯥꯜꯀꯨꯂꯦꯁꯟꯒꯤ ꯂꯝꯗꯁꯨ ꯍꯩꯁꯤꯡꯕ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯑꯣꯖꯥ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯃꯊꯛ ꯊꯣꯡꯕꯁꯤꯡ ꯂꯨꯅ ꯈꯟꯕ ꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕ ꯀꯌꯥꯗ ꯃꯍꯩ ꯀꯌా ꯑꯃ ꯐꯪꯕ ꯄꯤꯒꯅꯤꯕ ꯊꯕꯛꯇ ꯑꯣꯏꯕ ꯌꯥꯏ ꯁꯤꯟꯐꯝꯗ ꯑꯣꯏꯕ ꯌꯥꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯜꯂꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯌꯥꯏꯁꯤ ꯈꯔ ꯇꯦꯟꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯈꯔ ꯈꯣꯏꯕ ꯇꯧ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯍꯩꯔꯒꯁꯨ ꯆꯥꯡ ꯑꯃꯗ ꯑꯣꯏꯅ ꯍꯩꯕ ꯌꯥꯝꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯗꯤ ꯑꯣꯏꯔꯣꯏꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯀꯌꯥ ꯂꯩꯒꯟꯗꯕ ꯃꯥꯏ ꯄꯥꯛꯀꯟꯗꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯒꯅꯦꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯅ ꯍꯣꯠꯅꯖꯕ ꯊꯕꯛ ꯑꯃ ꯃꯥꯅ ꯋꯥꯅꯗꯤ ꯇꯧꯖꯕ ꯃꯍꯩꯗꯤ ꯆꯥꯔꯕ ꯃꯄꯨꯡꯗꯤ ꯐꯥꯔꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯖꯕ ꯃꯍꯩꯗꯤ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯗꯣ ꯃꯥꯅ ꯇꯧꯕꯅꯦ ꯍꯥꯏꯕꯁꯤ ꯃꯤꯅ ꯀꯌా ꯈꯪꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯖꯔꯨꯕ ꯊꯕꯛꯁꯦ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯃꯉꯣꯟꯗ ꯄꯦꯟꯗꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯕ ꯂꯩꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯈꯨꯌꯥꯏ ꯈꯔ ꯄꯩꯇꯛꯄ ꯄꯩꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯇꯦꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤꯅꯤꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯈꯨꯌꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯝꯕꯤ ꯑꯃꯁꯨꯡ ꯈꯨꯅꯤꯡꯊꯧ ꯑꯅꯤꯁꯦ ꯁꯤꯒꯤ ꯃꯔꯛꯇꯒꯤ ꯍꯦꯟꯅ ꯅꯦꯝꯃꯕ ꯈꯔ ꯇꯦꯟꯖꯟꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯁꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯁꯥꯔꯩꯒꯨꯝꯕ ꯍꯧꯕ ꯈꯣꯠꯄ ꯀꯣꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯒꯜꯂꯦ ꯈꯨꯌꯥꯏꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯕ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯃ ꯑꯅꯤꯗ ꯑꯗꯨꯝ ꯌꯥꯎꯕ ꯂꯩꯒꯅꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯍꯥꯛꯁꯦ ꯁꯥꯔꯩꯒꯨꯝꯕ ꯍꯧꯕ ꯃꯆꯤꯡꯒꯨꯝꯕ ꯈꯔ ꯂꯩꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩꯀꯣ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯡꯁꯦ ꯃꯊꯪꯗ ꯈꯨꯅꯤꯡꯊꯧꯁꯦ ꯑꯩꯈꯣꯏ ꯈꯨꯠꯁꯥꯂꯛꯇꯒꯤ ꯃꯍꯥꯛꯁꯦ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯅ ꯈꯨꯅꯤꯡꯊꯧ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣ ꯈꯨꯅꯤꯡꯊꯧꯁꯤꯒꯤ ꯐꯣꯜꯁꯤ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯃꯑꯣꯡ ꯇꯥꯅ ꯆꯨꯝꯅ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝꯗ ꯃꯥꯏ ꯄꯥꯛꯄ ꯆꯥꯎꯈꯠꯄ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯄꯤꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯃ ꯃꯥꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯀꯗꯕꯁꯦ ꯃꯁꯤ ꯃꯍꯩ ꯆꯥꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣꯏꯒꯜꯂꯦꯕ ꯑꯗꯨꯒ ꯈꯨꯅꯤꯡꯊꯧꯁꯤꯅ ꯈꯔ ꯇꯦꯟꯕ ꯄꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝ ꯅꯠꯇ꯭ꯔꯒ ꯊꯕꯛꯇ ꯈꯤꯇꯪ ꯇꯥꯟꯅꯕ ꯀꯟꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯈꯥꯡꯕ ꯀꯟꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯍꯣꯠꯅꯕ ꯀꯟꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯦꯕ ꯍꯥꯏꯕꯗꯤ ꯄꯩꯔꯦ ꯇꯦꯜꯂꯦ ꯍꯥꯏꯗꯅ ꯃꯥ ꯊꯕꯛ ꯐꯪꯉꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯣ khitang ꯍꯣꯠꯅꯕ ꯀꯟꯕ ꯈꯥꯡꯕ ꯀꯟꯕ ꯃꯊꯧ ꯇꯥꯒꯅꯤꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯅꯤꯡꯊꯧꯒꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯅꯥꯎꯕꯤꯒꯤ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯈꯨꯅꯥꯎꯕꯤꯒꯤ ꯃꯇꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯅꯥꯎꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯆꯞ ꯇꯤꯡꯅ ꯄꯥꯜꯂꯒꯗꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯣꯏꯅꯕ ꯌꯥꯝ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯁꯦ ꯐꯣꯡꯗꯣꯛꯄ ꯊꯃꯣꯏꯗ ꯋꯥ ꯂꯣꯠꯇꯕ ꯑꯣꯏꯒꯜꯂꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯃꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯁꯦ ꯐꯣꯡꯗꯣꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯁꯨ ꯐꯣꯡꯗꯣꯛꯑꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯇꯧꯒꯗꯕ ꯃꯤꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯕ ꯍꯥꯏꯗꯤ ꯑꯣꯄꯟ ꯃꯥꯏꯟꯗꯦꯗ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯁꯤ ꯃꯤꯅꯁꯨ ꯑꯗꯨꯝ ꯇꯥꯅꯤꯡꯕꯁꯨ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯃꯣꯏꯗ ꯋꯥ ꯂꯣꯠꯇꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯥꯏꯗꯣꯛꯄ ꯃꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦꯕ ꯈꯨꯅꯥꯎꯕꯤꯗ ꯈꯔ ꯁꯥꯡꯕꯁꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯆꯥꯅꯩꯌꯦꯕ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯤ ꯋꯥ ꯉꯥꯡꯕ ꯍꯩꯒꯗꯕꯅꯤ ꯐꯣꯡꯗꯣꯛꯄ ꯍꯩꯒꯗꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯗꯣꯡ 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 ꯍꯥꯏꯗꯣꯛꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯃꯤꯕꯨ ꯍꯦꯛꯇ ꯃꯥꯅ ꯉꯥꯡꯉꯒ ꯃꯤꯁꯦ ꯊꯥꯖꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯒꯨꯟ ꯈꯔ ꯌꯥꯎꯒꯅꯤ ꯍꯥꯏꯇꯥꯔꯦ ꯈꯨꯅꯥꯎꯕꯤ ꯈꯔ ꯁꯥꯡꯕ ꯀꯥꯡꯕꯨꯁꯦ ꯑꯗꯣ ꯈꯨꯅꯥꯎꯕꯤ ꯇꯦꯟꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯈꯨꯅꯥꯎꯕꯤꯁꯦ ꯈꯔ ꯇꯦꯟꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯇꯦꯟꯕ ꯁꯥꯡꯕꯁꯤ ꯀꯃꯥꯏꯅ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯅꯤꯡꯊꯧꯒꯤ ꯑꯍꯥꯟꯕ ꯃꯍꯥꯛꯀꯤ ꯇꯥꯡꯗꯣ ꯑꯗꯨ ꯍꯦꯜꯂꯒꯗꯤ ꯈꯨꯅꯥꯎꯕꯤ ꯁꯥꯡꯕꯒꯤ ꯃꯅꯨꯡ ꯆꯜꯂꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯅꯤꯡꯊꯧꯒꯤ ꯑꯍꯥꯟꯕ ꯇꯥꯡ ꯃꯊꯛ ꯊꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯇꯥꯡꯁꯦ ꯃꯁꯤ ꯌꯧꯗ꯭ꯔꯕ ꯑꯗꯨꯗꯒꯤ ꯅꯦꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇꯦꯟꯕ ꯆꯤꯡꯉꯦꯕ ꯈꯨꯅꯥꯎꯕꯤꯁꯦ ꯑꯗꯣ ꯈꯨꯅꯥꯎꯕꯤ ꯇꯦꯟꯕ ꯀꯥꯡꯕꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯁꯦ ꯃꯅꯤꯡ ꯇꯝꯅ ꯐꯣꯡꯗꯣꯛꯄ ꯑꯣꯏꯔꯣꯏꯕ ꯊꯃꯣꯏꯗ ꯋꯥ ꯂꯣꯠꯀꯅꯦꯕ ꯃꯤ ꯑꯃ ꯀꯩ ꯑꯃ ꯂꯣꯏꯅꯕ ꯃꯇꯝꯗ ꯋꯥꯈꯟꯗꯤ ꯈꯜꯂꯒꯕꯨꯗꯤ ꯋꯥ ꯉꯥꯡꯉꯛꯀꯗꯣꯏꯅꯤ ꯑꯣꯄꯟ ꯃꯥꯏꯟꯗꯦꯗ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯗꯣꯡ 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 ꯍꯥꯏꯔꯣꯏꯗꯣꯏꯅꯤ ꯑꯃꯔꯣꯝꯗꯕꯨꯗꯤ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯈꯜꯂꯁꯦ
ꯐꯣꯡꯗꯣꯛꯑꯒꯗꯤ ꯐꯒꯗꯕ ꯍꯥꯏꯗꯣꯛꯑꯒꯗꯤ ꯐꯒꯗꯕ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯁꯨ ꯍꯦꯛꯇ ꯐꯣꯡꯗꯣꯛꯄ ꯉꯝꯃꯣꯏꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯃꯥꯗ ꯃꯄꯥꯗ ꯁꯤꯃ ꯇꯧꯅꯤꯡꯉꯤ ꯁꯤꯃ ꯑꯗꯨꯗꯨꯒ ꯍꯥꯏꯒꯦ ꯇꯧꯕ ꯍꯥꯏꯒꯟꯗꯕ ꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯦꯕ ꯑꯁꯨꯝꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯋꯥꯁꯦ ꯐꯣꯡꯗꯣꯛꯇ꯭ꯔꯒꯗꯤ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯣꯏꯖꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤ ꯀꯌꯥ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯁꯥꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯐꯣꯡꯗꯣꯛꯂꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯧꯈꯠꯆꯕꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ